Afghanistan amasung Pakistan hairiba yumthangnariba country asigi oina leiriba loisinba ngamdraba conflict asi losinabagidamaktani haiduna ceasefire amasung peace deal gi oiba agreement amagidamakta mamangda Qatarda faminaduna agreement ama sign tawnakhre maduda fawba mai pakpa ngamlaktabadagi anisuba round oina hauzik Turkey hairiba country asigi capital Istanbulda nakal animaki oiba representative sing chatlaba matungda Turkey gi maikeidagi guarantor mediator oiduna hauzik peace poraknabagidamakta yamna kanna honari Khongthang asigi manungsinna Afghanistan amasung Pakistan gi oina lakiba representative amasung Turkey gi oina leiriba official singa punna round talk kaya ama hanjin tathari masigumlaba matam asida nakal amada peace poraknabagidamakta yamna wana honaringaida amuk Afghanistan amasung Pakistan gi oiba ngamkai gi oiba mafam ama khakta khutoknabagi thodokta Pakistani Lanmee manga laikidabagi oiba report amuk thorakli Haukiba October 25 amasung 26 gi oiba numit asigi matam asida Pakistan ki northwestern thangba sarukta lairiba North Waziristan district amasung Kuram hairiba mafam asida Afghanistan side gi khulai paiba mioi khara changsilaknabagi damakta honarakpa matamda mafam aduda deploy tawduna lairiba Pakistan gi oiba Lanmee singi maike gi thingnabagi damakta honabada nakal animaki maike ri yamna kana khuthoknarakibani hairiba thawdo aduda Pakistani official singi maike gi phongdokpagi matung ena sangsilakiba militant mioi kun mangarom hatkre aduga Pakistan hairiba country asigi side tasu makoigi oiba mi Lanmee manga laikidre haibasi makoina confirm tawrakre masida piriba number asi Pakistani government ki officially phongdorapua wafam aduni thokliba conflict asigi manungda nakalamagi maikeiri gi aduk hatle aduk sire haibagi oiba wafam asida chapchana thajaba yabagi oiba wafam adu oidri maramdi mamang laikiba conflict sing adudasu Pakistani side ki Pakistan government ki maikeiri gi claim tokiba number aduga Afghanistan side ta leiriba Taliban gi oina leiriba Afghanistan government ki maikeiri gi claim tokiba number ga yamna khenaki maduda sunatana TTP hairi Pakistan gi oiba Taliban gi group asigi maikeiri gi claim tokiba number aduga su yamna khenaki bagi oiba thodok sing laikri hauzik ki oina handak nawna thorokliba thodok asida nakal amarom dagi di karigumba claim torokpa chapchaba masing adukni haibagi oiba wafam sing thorokpa leitri Hauzik Istanbul hairiba mafam asida nakal animaki oiba representative sattuna peace deal amagidamakti yamna kana wari sanaribani karigumba masida mai paktaba taragadi country enisigi oiba open war ama fawba lakpa yai haiduna Pakistan gi defense minister gi maike idigi yamna kanba warning sing thamkibasu laikre peace gi oiba wafam ama yamna kanna khanaringai gi matam asida ikang kanghaudana ngamkai gi oiba mafam asida khuthoknaba Lanmee sing shibagi oiba thodok thorakliba asina maram oidina Hauzik leiriba conflict asi loisinduna peace boraknabagi damakta thangziliba khongthang asida yamna chawba apanba ama lakadra haibagi oiba wafam asini maramni mamangdu ena pangtokhiba mifam adudasu nakal animaki maikeide thoidokna yanaba ngamkidaba wafam ama haiba taragadi Afghanistan amasung Pakistan hairiba country animaki oina leiriba state gi oiba Lanmee sing asi punna khusamnaduna thabak tawbinaraba matungda Afghanistan gi territory manungda leiriba TTP hairiba group asibu oigira atopa group pu oigira Pakistan gi mathakta Lal horiba kamusing asibu punna monitor tawbinaraba matungda operation sing chathabinaduna mafam adwaida leirama group sing asibu loinamak muthatnabagi damakta khongthang sing lokhatpinasi haiduna Pakistan gi maikeidi thamkibani adubu hairibu wafum aduda Afghanistan gi maikeidi yare haibagi oiba permission adu hauji fawba pidribani masina maram oiduna karigumba group sing asibu loisin howdaba taragadi border trade asi amuka hana howduna ngamkhai asi hangdokpa matamda Pakistan da yamna chawba terrorism gi oiba chetheng sing lakani haiduna border asi adumak seal tawduna thamlibani Pakistan hairiba country sigi maikeidigi hauzik Pakistan da chatharakliba terror attacks sing asibu chathariba TTP hairiba group asibu oigira aduga ngarang nahan gi oiba thodok asida Pakistan tamna lake haiduna toromba Finna al Khwaris hairiba group asibu oigira Afghanistan gi oina leiriba Taliban lenga ki maikeidigi support tawbani maram aduna Pakistan da chathariba lanfam asi Afghanistan da chathaba lanfam ni haiduna lawraba matungda Afghanistan da oina airstrike chatharibani Hanadagi hongna masigumna group asina chathabe attack asi Afghanistan lenga ki maikeidi chathabe attack ni haiduna lawduna leiringai gi matam asida peace ki oiba wari ama yamna kana sanaringai sida masigumna ba thawdo ama thoktuna Pakistani Lanmee sing shirakpa asina peace asida Pakistan gi maikeidi gi mamangda thamkiba condition adu yamna kana pressure tawrakadawri hairiba wafam asida Afghanistan gi oina leiriba Taliban lenga ki maikeidi gi yagadra yaroidra haibi ki oiba wang asini masida khwaidagi yamna luriba asi country ni si oina leiriba ngamkhai gi oiba chedaba asini Hauzi Pakistan hairiba country sigi maikeidigi makoiga Afghanistan ga thangnaribani haiduna leiriba makoiga asengba border ni haina leijariba dura line asi yumthangnariba Afghanistan hairiba country sigi maikeidigi masi makoiga oiba asengba ngamkhai ama natte British singi maikeidigi colony ama oina Afghanistan amasung Pakistan hairiba mafam anima asibu loksinduna leiramlaba matungda makoina thadoklamba matamda Afghanistan gi oiba ethnic manaba makoiga oiba tribal furup ke ama
Pakistan hairiba country asigi ngamkhai manungda lehanduna dural line asina Afghanistan londa changsinuna thamlamle haibigi obi yamna kanba yaningdaba amasu matam amada su soi soidana hairiba mafamsing asi makoina lauksin khigani haiduna adumak fongdoktuna laklibani masigumlaba ngamkhai gi oiba chenaba ama leiringai gi oiba matam asida matau karam tawduna Pakistan gi oiba lanmising asiga Afghanistan gi oina leiriba Taliban lanmisiga punna ngamkhai gi oiba mafam asida team ama semduna monitor tawba amasung terror groups asibu losinabagidamakta operation chathabinagadoribana haibigi oiba wafam asini maramdi Afghanistan gi maike gi hauji yegliba ngamkhai asi duran line asi asengba ngamkhai nete Afghanistan gi oiba ngamkhai kya ama Pakistan gi maike gi losinaduna leikhre hairibani operation chatharakadoriba asidi border gi oiba duran line asida base tawduna mafam swaisina Afghanistan gi oiba mafamni aduga fencing asigi wangmada leiriba asina Pakistan hairiba country asigi ngamkhaini haidun pun operation chathabinagadoribani masida Pakistan gi oiba mafam kya amadi Afghanistan na makoigini haiduna claim tawribani karigumba maduda Afghanistan gi oina leiriba force asigi maike di dora line adubugi wangmada khaktamak Afghanistan gi ngamkhaini haiduna thabak tawruba taragadi lakadoriba matam asida makoina matam kuinadagi yade haiduna fongdorikliba dora line asibu accept tawbagi oiba sakhangbagi oiba fibam amada tarakpa yabagi oichokpasu leiri Maramaduna Afghanistan amasung Pakistan hairiba yumthangnariba country anisigi oiba luchingbasinga Qatar chattuna peace gi oiba wari sanaba matamda mai paklaktraba matung asida nahaunana Turkey hairiba country asida amuk laktuna wari sanariba asidasu mafam asida agreement kya ama sign tawnaba taragasu ground gi oina leiriba tension asida losinba ngamdana conflict asi losin loidabagi oiba yamna chawbu mami ama adumak thoraktaba natte Mathangdana West Asia gi oina leiriba Hamas amasung Israel gi oiba landfam asigi ceasefire lagliba asidi yamna chawbu update ama oina matam kuinati US President Donald Trump ki maike di puthorakiba plan gi matungina Hamas hairiba organization asibu kholai thada hanabagi damakta changselakliba khongthang asida hauji Hamas hairiba organization asigi luchingbagi maike di karigumba Gaza hairiba mafam asibu occupy tawduna leiriba forcing asina mapung fana thadoktuna Gaza hairiba mafam asibu ningtamba piba taragadi makoigi maike di pairiba kholai sing asi Gaza hairiba mafam asigi oiba state ta surrender tawge haibigi oiba wafam sing fongdorakli Hauji Gaza gi oina leiriba ceasefire gi oiba agreement asida ahanbagi oiba phase gi hostage exchange tawnabagi oiba wafam asida nakalani maki maike di harauta yamna yaraba matungda hostage release tawnabagi oiba khongthang amadi yamna kana changsili adubu anisuba phase asida Hamas hairiba organization asibu kholai thada handuna mafam asida permanent peace ama poraknabagi oiba proposal ama US na thangarakliba asida Hamas ki maike di handak nauna Gaza ki mafam kya amada miyoi kya ama hatpadagi hauraga makal makha kya gi nauna governor appoint tawbadagi hauraga mafam kya amada makhoigi oiba claimsing tawsilakpa asida khulai thadoktabagi oiba fibam amada lakpadagi yamna chawba akiba ama poknakibani nauna oirakliba fibam asida US President Donald Trump ki maikedi su Hamas da akanba warning sing thamkiba laikre masagi makha tarakba kongthang ama oina hauji Hamas ki maikedi khulai thadoke haina fongdorakliba wafum asida yamna chawba development ama oinadi adumak uri aduga hauji Israel gi oina leiriba forcing asigi maikedi ki ceasefire porakpadagi makoina yellow line haina khangnariba samsamna Gaza hairiba mafam asigi 50% di hauji fawba occupy tawduna leiribani karigumba Hamas hairiba organization asina khulai thadokhiba taragadi mapung fana Gaza asi thadoktuna chatke haibigi Israel gi condition amasu leiribani